Union Minister DR.R.K Ranjan Parliament Manipurgi Wapham Amatta Ngangdaba protocol LEIBADAGINI HAIBA adu YAMNA LAIBAK THIBANI HAINA OINAM APUNBA MEIRA PAIBI LUFNA YAMNA KANNA YANINGDABA PHONGDORAKLI Ngarang numidang OINAM KAITHELDA PAUMISING UNABA AMADA OINAM APUNBA MEIRA PAIBI LUFKI THOMI SIZA GURUMAYIM BEMBEM HAI Manipur miyamgi mahut sinduna aikhoigi awada pa amadi hojik thokli birang asigi maramda warishin puraknanaba Wapham Amatta Parliament thamdaba haibasi party ne hena lumna lawduna Manipur miyambu usit thawaidabani MEIRA kyagi mahut sinduna Manipurgi ngamkhai kaidanaba Wapham Amatta haiba ngamdaba haibasi mahakumba miyoi ama amuk hana MP oina thagatpagi mathau tadre MP DR.R.K Ranjan gi nupa thokba matau asi Manipur miyamna yaningde amadi OINAM APUNBA MEIRA PAIBI APUNBA LUFNA YAMNA KANNA YANINGDE HAINA PHONGDORAKDUNA MIYAM KHANGNA THONGMADU SENGDO HAINA MANGNA MAKHA TAKI Election parcel ama oina miyoi lak kayagi magi makhut sillaga akoina thagat kharaga mana wahai amata Manipurgi irang sigi maramda amata phongdokta bhaibase asugi matik thamoi sokna nungaijade adegi kanglukki irang ni na karigumba wahai amata phongdo amdana mahangna leader ama oiraga mahangna phongdokpam thokpado mahangna issue asigi matangda karigumba bichar tawbam thoktabra hauji phawbamana wahai amata haidabase parliament ki party na lubra praja miyamna lubra haibase aikoi chapchana mangwanda hangningi asengba pakhum haima pamjai mara oina MEIRA PAIBI luk amadi Manipur praja khudingmaki apambane